ꯃꯊꯛꯇ ꯑꯩ ꯐꯖꯅ ꯅꯝꯕꯗ ꯃꯥ ꯌꯥꯎꯗꯧꯔꯦ ꯂꯣꯏꯅꯃꯛ ꯅꯝꯃꯦ MLPCꯅ ꯇꯧꯕꯁꯦ ꯇꯧꯕꯖꯥꯠꯔꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯧꯃꯤꯒꯤ ꯃꯇꯥꯡꯗ MLPCꯒꯤ ꯑꯍꯩ ꯀꯌꯥꯅ ꯂꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯕ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯇꯥꯒꯤ ꯃꯃꯥꯡꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯔꯤ ꯍꯟꯗꯛꯇ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯏꯗꯨꯀꯦꯁꯟ ꯑꯁꯥꯝꯅ MLPCꯒꯤ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯨꯞꯁꯤꯡꯗ ꯀꯧꯈꯠꯂꯛꯇꯨꯅ ꯃꯤꯇꯩꯒꯤ ꯂꯣꯟꯒꯤ ꯃꯔꯝꯗ ꯉꯥꯡꯅꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯤꯇꯩ ꯑꯄꯣꯛꯄ ꯃꯔꯨꯞ ꯃꯤꯇꯩ ꯃꯔꯨꯞ ꯑꯗꯨꯗꯩ ꯁꯅꯥꯃꯍꯤ ꯃꯔꯨꯞ ꯄꯥꯈꯪꯕ ꯃꯔꯨꯞ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯔꯨꯞꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯃꯔꯨꯞꯅ ꯃꯃꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯃꯌꯦꯛ ꯏꯟꯗꯤꯖꯤꯅꯤꯌꯁ ꯁ꯭ꯀ꯭ꯔꯤꯞ ꯑꯣꯐ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯃꯌꯦꯛ ꯑꯁꯤꯕꯨ ꯀꯅꯥꯝꯇ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯂꯣꯟꯗ ꯇꯨꯡꯒꯤ ꯏꯆꯥ ꯈꯨꯟꯅꯥꯏꯁꯤꯡꯗ ꯑꯩꯈꯣꯏꯕꯨ ꯃꯤꯇꯩ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯁꯦ ꯂꯩꯔꯝꯗ꯭ꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯂꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯁꯅꯥꯃꯍꯤ ꯀꯥꯖꯤꯟꯗ ꯂꯥꯠꯂꯤꯕ ꯃꯤꯇꯩ ꯌꯦꯜꯂꯣ ꯃꯌꯦꯛꯅ ꯏꯕ ꯂꯥꯏꯁꯦꯟ ꯃꯌꯦꯛ ꯑꯁꯦ ꯑꯁꯤꯒꯤ ꯃꯌꯦꯛ ꯑꯁꯤꯕꯨ ꯃꯤꯇꯩ ꯌꯦꯜꯂꯣ ꯃꯌꯦꯛ ꯀꯧꯏ ꯑꯁꯤꯒꯤ ꯃꯤꯇꯩ ꯑꯁꯦ ꯃꯌꯦꯛ ꯑꯁꯤ ꯃꯤꯇꯩꯒꯤ ꯄꯤꯕꯥꯒꯤ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯦꯛ ꯑꯁꯤ ꯉꯁꯤꯐꯥꯎꯗ ꯂꯥꯠꯇꯨꯅ ꯏꯔꯥꯠꯅꯗꯨꯅ ꯂꯩꯔꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯆꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯩꯔꯥꯡ ꯇꯝꯗꯨꯅ ꯂꯩꯔꯥꯡ ꯇꯝꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯔꯝ ꯇꯧꯖꯔꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯇꯣꯏꯅ ꯁꯣꯛꯅꯕ ꯌꯥꯗꯕ ꯌꯥꯝꯅ ꯑꯁꯦꯡꯕ ꯂꯥꯏꯁꯦꯟ ꯑꯁꯤ ꯃꯤꯇꯩꯒꯤꯅꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯈꯤꯕꯤꯁꯨ ꯃꯤꯇꯩꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯌꯦꯛ ꯑꯁꯦ ꯃꯤꯇꯩ ꯄꯨꯝꯅꯃꯛꯀꯤꯅꯤ ꯚꯥꯔꯠꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯟ ꯃꯌꯦꯛ ꯑꯁꯦꯡꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯃꯌꯦꯛ ꯑꯁꯤꯅꯤ ꯍꯥꯏꯅ ꯑꯩ ꯈ꯭ꯋꯥꯏ ꯃꯐꯝꯗ ꯄꯥꯎꯗꯝꯖꯔꯤ ꯃꯌꯦꯛ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯂꯣꯟ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯃꯤꯇꯩ ꯂꯣꯟ ꯍꯥꯏꯕ ꯂꯩꯇꯦ ꯃꯤꯇꯩ ꯃꯌꯦꯛ ꯍꯥꯏꯕ ꯂꯩ ꯃꯤꯇꯩ ꯂꯣꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯅꯤꯄꯨꯔꯤ ꯃꯌꯦꯛ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯑꯈꯪ ꯑꯍꯩ ꯑꯣꯖꯥꯁꯤꯡꯅ ꯂꯣꯟ ꯃꯌꯦꯛ ꯄꯨꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯏꯕ ꯌꯥꯏ ꯇꯧꯔꯤꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯗꯤ ꯏꯟꯗꯤꯖꯤꯅꯤꯌꯁ ꯃꯤꯇꯩ ꯌꯦꯜꯂꯣ ꯃꯌꯦꯛ ꯑꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯊꯥꯏꯅꯉꯩꯗꯒꯤ ꯍꯤꯟꯗꯨ ꯄꯥꯈꯪꯕꯅ ꯂꯥꯗ ꯌꯦꯛꯇꯨꯅ ꯃꯌꯦꯛ ꯏꯂꯝꯃꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯌꯦꯜꯂꯣ ꯃꯌꯦꯛ ꯑꯁꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯅꯧꯅ ꯑꯩꯅ ꯄꯥꯎꯗꯝꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯈꯨꯟꯅꯥꯏ